Haugalakliba Samas Asigi Yumbirel Singbo Puning Togat Pegi Saruk Ama Oina Kshetrigao Da Leiriba Youth Voluntary Association Yoba Club Nistinduna Kshetrigao Part 1 Amadi Part 2 Dagi Tongan by Exam Sing Amadi Masana Singda Mai Paglaba Sing Taram Toukhre Athoiba Mitungi Warol Piraduna Kshetrigao Kendra Mla Sheikh Noorul Hassan Nahai Mahiri Sing na Thawai Chang na Hotnaduna Tungi Punsida Mai Pagpa Mioi Amamam Oina Bohotnagadavane Matam Gang na Chatpa Taudiba Tabak Singda Mining Tina Onshin Ishana Isabu Tazaba Thawai Changna Hotnaba Mathau Dai Haiduna Mahiru Singi Puning Shingshin Ke Minister N Biren Singh Nahaudokiba War on Drugs Ke Matang da Paladuna Emelena Makata Hai Kshetrigao Kendra Da Leiriba drug seller sing Atubada Tokvi Horo Nataba Tarabade Government Ki Maike de Gitaurapa Tabak Thoram Singda Isai Sana Daita Puzaka da Bani Haida Aroibo Oina Warning Tokhe Club Asigi General Secretary Organization Gi from Puriba Shohel Arifna Hai Club Asigi Nauna Kalaba Tomi Singna Tongan ba exam sing Amadi Masana Singda Mai Paglaba Sing Ahanbo Oina Pangtok Savane Club Asina Makata Nangam Zaba Takta Miyam Giai Panabagidamakta Hotnakigane Thoram Gisaruk Ama Oina Sanaroi Karaga Makok Matang Taraba Karadasu Miyoi Punna Janiga Yankai Henbada Mana Matum Sing Sinaduna Puning Togat Ke Thoram Gisaruk Ama Oina Career Counseling Session Amasu Havki Career Counseling Session Social Scientist Danabi Dr. Dhanabi Laisramna Kanaraba Wafam Kaya Thamduna Tungi Yumbirel Singh Puning Singsin Ke Kshetrigao Yoba Ground the Pangthokiba Taram no Okpagi Thoram Aduda Kshetrigao Kendra Mla Sheikh Noorul Hassan Dr. Dhanabi Laisram Social Scientist MD Wahidur Rahmanna Jingba Miyoi Kayana Thoram Mapu Singh Oike Part 1 Amadi Part 2 Dagi Lakpa Yamlaba Miyoi Kayanasu Sarukya Ke Laikai gi Ahanlaman Mahiru Singh Club ki Thomi Singh na Jingba Kayaga Loidana Thoram Adu Pangthoke